Hi everyone, welcome back to my channel. Sigi akwai thai kengoi du ne bako. Kengoi aduga kengoi nataba amju lei. Kengoi je sidagi han hawdok ne bako. Sida hawdoga da su leiri kengoi ma'am hawbo mafam ma'am leiri bako. Si sidagi hawdok khraga asom aying mafam jaga amda thari ba. Akwai sida jina phunin kawe ko sina phunin sida su ma'am hawri phunin je matam diwali hayeng phunin phajana haw kan da zum namjarake. Ado ayama mafam da yeng minarse hawji. Guys, size size hore aduga size kengoi ngakane aw thabane size kengoi ngakane daki sara phanam chanare aduga sina ing mafam oiba yi pukhi mapan oiba sina sida thadokpane ba pukhi mapan ida adum madi hawragadi adum kaiba hawbane khoigi jaga amda hawragadi jaga amda ju dum tongthorapane ko da hanadi labuk lamhangda yamna thawram methaina gi phone kengoi yelang kengoi ga haja sina asai na haiba kengoi natte sidi sina kengoi ne sijing je kengoi ngakta ne punin pambi ne sina ade guys mathangi video da muk thengnaminarse adudi bye bye, see you again next my video. Kengoi ne kengoi